Thailand की Bangkok ta tha asigi taradagi taranithoi phauba CHATHAKHIBA taret Suba Heroes Taekwondo International Championship ta Sharuk Yaruba Shanaroi Shing na ngasi IMPHAL gi bir TIKENDRAJIT airport ta thunglabada MEEYAM na taramna Okhre Malem gi tongan balaiba kun mapan na Sharuk Yaduna pangthokhiba championship aduda All Manipur Taekwondo Association amta gi makhada laiba Lyra Fighters Club ki Shanaroi Marina India gi mahut senduna Sharuk Yakhiba Shanaroi Shing adugi manungda Malem nganba nungle pamna PV Boys under 23 kg category da bronze medal amaga Pumse individual category da silver medal amaga punna medal ani lorokpa amkhibani amarombada championship aduda Sharuk Yakhiba India team adugi coach su oiriba edition konthozamna senior male under 80 kg da silver medal amasu lorokpa amkhibani team aduda Sharuk Yaruba Shanaroi thoithoiba yumnamna sub junior under 31 kg gi ahanba round PHAOBA Sharuk Yakhi aduga moirang them sanahalna senior male under 63 kg gi quarter final match PHAOBA sanakhi